ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯅꯍꯧꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯔꯣꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯃꯥꯏꯕꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯑꯒ ꯅꯣꯛꯑꯒ ꯄꯥꯏꯔꯒ ꯆꯠꯈꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯝꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯐꯝꯗꯨꯗ ꯊꯋꯥꯏ ꯃꯥꯡꯉꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯀꯨꯏꯅ ꯂꯩꯔꯛꯑꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯧꯊꯣꯛꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯊꯨꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯇ꯭ꯔꯤꯐꯥꯎ ꯊꯋꯥꯏ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯨꯔꯖ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯈꯨꯜꯁꯤꯗꯒꯤꯅꯤ꯫ ꯑꯩꯅ ꯉꯁꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯁꯤ ꯑꯇꯩꯒꯤꯁꯨ ꯅꯠꯇꯦ꯫ ꯑꯩꯒ ꯈꯪꯅꯖꯕ ꯊꯥꯗꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯍꯥꯛꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯃꯥꯡꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯑꯩꯅ ꯎꯕ ꯐꯪꯖꯩ꯫ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯒ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗ ꯇꯥꯟꯅꯒꯦ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯤ ꯁꯨꯔꯖꯅ ꯊꯥꯗꯣꯏ ꯄꯜꯂꯛꯄꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯇꯁꯦꯡꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯂꯩꯅꯩꯀꯣ ꯍꯥꯏꯅ꯫ ꯁꯨꯔꯖꯅ ꯑꯃꯨꯛ, ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯊꯥꯗꯣꯏ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ꯫ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯁꯤꯐꯥꯎ ꯉꯝꯒꯅꯤ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯁꯨꯔꯖꯇ ꯑꯍꯥꯟꯕ ꯊꯔꯣꯏ ꯑꯃꯈꯛ ꯄꯤꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯑꯍꯥꯟꯕ ꯊꯔꯣꯏ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯍꯥꯟꯕ ꯊꯔꯣꯏ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯤ ꯇꯧꯗꯨꯅꯣ ꯍꯪꯉꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯃꯨꯛ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯁꯤ ꯄꯨꯗꯨꯅ ꯅꯪꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯊꯥꯗꯣꯏꯗꯨ ꯎꯅꯔꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯔꯣꯏ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗ ꯊꯥꯗꯣꯏꯗꯣ ꯅꯪꯅ ꯑꯉꯛꯄ ꯃꯇꯧ ꯃꯌꯥꯝ ꯑꯃ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ ꯍꯥꯏꯔꯝꯈꯤ꯫ ꯁꯨꯔꯖ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯊꯥꯗꯣꯏꯕꯨ ꯎꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯔꯖ ꯊꯥꯗꯣꯏꯒ ꯎꯅꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯊꯥꯗꯣꯏꯗꯣ ꯍꯦꯛ ꯎꯕꯗ ꯊꯥꯗꯣꯏ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯐꯤꯕꯝ ꯃꯨꯔꯇꯤ ꯄꯨꯡꯑꯣꯟ ꯑꯣꯜꯂꯝꯈꯤ꯫ ꯁꯨꯔꯖ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎ ꯇꯥꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯊꯥꯗꯣꯏꯗ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩ ꯅꯨꯡꯁꯤꯔꯤꯕꯔꯣ ꯍꯪꯉꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯊꯥꯗꯣꯏ ꯁꯨꯔꯖꯇ ꯃꯨꯟꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯗꯨꯗ ꯀꯅꯥꯒꯨꯝꯕꯒꯤ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯈꯨꯝꯃꯛꯄꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯛꯑꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯁꯨꯔꯖ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯄꯤꯔꯛꯄ ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥꯡꯗ ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯗꯨ ꯎꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯣ ꯊꯔꯣꯏ ꯑꯍꯥꯟꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯗ ꯁꯨꯔꯖꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯈꯤ꯫ ꯑꯗꯨꯒ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯇꯨꯅ ꯁꯨꯔꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦ, ꯅꯪ ꯅꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯈ꯭ꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯗꯨꯅ ꯁꯨꯔꯖꯄꯨ ꯀꯟꯅ ꯏꯜꯂꯝꯈꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖꯅ ꯈꯪꯕ ꯉꯝꯃꯝꯈꯤ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ꯫ ꯁꯨꯔꯖ ꯌꯥꯝꯅ ꯊꯨꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯊꯋꯥꯏ ꯆꯪꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛꯇ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗ ꯍꯥꯏꯖꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯅꯨꯄꯥꯃꯆꯥ, ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯍꯤ ꯆꯥꯝꯃꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯆꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯨꯕꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛꯇꯨꯕꯨꯁꯨ ꯀꯅꯥꯅ ꯄꯥꯔꯨꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯈꯣꯏ ꯅꯣꯏ ꯄꯨꯂꯞ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯇꯨꯂꯦꯟꯈꯣꯝꯕꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯔꯖ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯈꯤ꯫ ꯃꯥꯏꯕ ꯇꯨꯂꯦꯟꯈꯣꯝꯕꯁꯨ ꯁꯨꯔꯖꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯨꯜꯗꯨꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯨꯝ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟ ꯉꯥꯅꯨꯅꯆꯤꯡꯕ ꯁꯥ ꯁꯟ ꯀꯌꯥꯃꯔꯣꯝ ꯑꯃ ꯄꯨꯡꯈꯣꯡꯗ ꯈꯣꯡꯅꯔꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯃꯠꯇ ꯌꯦꯡꯅꯔꯝꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯁꯥ ꯁꯟꯅ ꯄꯨꯝꯕ ꯃꯁꯤꯡ ꯋꯥꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯅꯣꯡꯃꯗꯤ ꯈꯨꯜꯗꯨꯗ ꯂꯩꯕ ꯅꯤꯄꯥ ꯑꯃꯈꯛ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒꯤ ꯁꯛꯐꯝꯒꯨꯝ ꯇꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯒꯨꯝ ꯇꯧꯕ ꯑꯃ ꯃꯍꯥꯛꯅ ꯂꯣꯏꯔꯤꯕ ꯌꯦꯟ ꯉꯥꯅꯨ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯒꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯌꯦꯡꯕꯗ ꯑꯀꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯕ ꯏꯍꯤꯡ ꯅꯥꯍꯤꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯠ ꯂꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯁꯨꯝ ꯍꯥꯠꯄ ꯍꯧꯔꯝꯈꯤ ꯊꯋꯥꯏ ꯑꯗꯨꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯑꯃꯗꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯋꯥ ꯇꯥꯅꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯇꯨꯂꯦꯟꯈꯣꯝꯕꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯤ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯈꯨꯜꯗꯔ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯇꯩꯗ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯊꯤꯔꯨꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯊꯋꯥꯏ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯈꯨꯜꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯒꯦ? ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ꯫ ꯀꯥꯟꯅꯗꯦ ꯈꯨꯟꯖꯥꯁꯤꯡ, ꯑꯩꯈꯣꯏ ꯀꯤꯗꯨꯅ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯤꯔ ꯂꯥꯏꯔ ꯁꯥꯔ ꯉꯥꯔ ꯈꯪꯗꯕ ꯇꯝꯊꯤꯔꯕ ꯄꯣꯠꯁꯛ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄꯅꯣ, ꯀꯅꯥꯒꯤ ꯀꯨꯝꯍꯩꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯗꯣꯛꯃꯤꯟꯅꯁꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯈꯨꯜ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯗꯤ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡ ꯈꯔꯗꯤ ꯌꯥꯅꯤꯡꯉꯝꯈꯤꯗꯦ꯫ ꯈꯔ ꯑꯃꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯀꯤꯕꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯅꯔꯤꯉꯩꯗ ꯁꯨꯔꯖꯀꯤ ꯃꯃꯥꯟꯅꯕ ꯕꯨꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯊꯣꯔꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯨꯜꯁꯤꯗ ꯂꯩꯕ ꯊꯥꯗꯣꯏ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯨꯊꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯏꯕ ꯇꯨꯂꯦꯟꯈꯣꯝꯕꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯕꯨꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯅꯪꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯕꯨꯊꯣꯏꯅ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ, ꯑꯩꯕꯨꯁꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯅꯤ꯫ ꯅꯈꯣꯏꯁꯨ
ꯅꯁꯥ ꯀꯟꯖꯅꯕ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯕꯨꯊꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯕꯨꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕꯅꯤꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯗꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯆꯠꯍꯟꯅꯤꯡꯉꯝꯈꯤꯗꯦ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥꯁꯤꯡ, ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕ ꯑꯃꯨꯛꯇ ꯊꯤꯗꯣꯛꯈꯤꯁꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯕ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯦꯛꯇ ꯍꯧꯗꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯒꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯁꯨꯔꯖꯄꯨ ꯎꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯁꯨꯔꯖꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯏꯕꯨꯡꯉꯣ ꯁꯨꯔꯖ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯅꯍꯥꯛꯀ ꯈꯪꯅꯔꯤꯕꯤ ꯊꯥꯗꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯣꯏ ꯈꯛꯇꯅꯤ ꯈꯪꯂꯤꯕꯁꯤ꯫ ꯇꯧꯕꯇꯕꯨ ꯊꯋꯥꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯑꯐꯠꯇꯕꯁꯤꯡ ꯑꯗꯨ ꯁꯥꯐꯣꯡꯂꯛꯏ ꯅꯪꯒꯤ ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ꯫ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯥꯗꯣꯏꯕꯨ ꯆꯤꯡꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯨꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯆꯞ ꯆꯥꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯉꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯗꯨꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕ ꯄꯥꯝꯕꯩ ꯑꯩ ꯀꯟꯅ ꯊꯤꯔꯤ꯫ ꯃꯔꯛꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯕ ꯅꯪꯒꯤ ꯃꯔꯨꯞ ꯕꯨꯊꯣꯏꯒꯤ ꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯧ꯫ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯁꯨꯔꯖꯅ ꯑꯃꯨꯛ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞ ꯕꯨꯊꯣꯏꯕꯨꯗꯤ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯛꯇꯨꯅ ꯑꯩꯒꯤ ꯊꯥꯗꯣꯏꯕꯨ ꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯖ ꯀꯞꯄꯝꯈꯤ꯫ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕꯅ ꯑꯃꯨꯛ, ꯍꯧꯖꯤꯛ ꯅꯪ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯅꯪ ꯇꯧ, ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯂꯩ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯇꯣꯂꯦꯟ ꯈꯣꯝꯕ ꯆꯠꯈꯤ꯫